Ma'am, ngasidi isay matik amakatang sakchage aigi nabasu kaisu henjindre adum phare mayamgi prayer dagi ando aigi nabasu adum phare aduduga aina sakadawriba isay isigi original kalakar pabung tijendra ko pabung tijendra gi anabasu adum phabasu oirasunu coming date 26 magi charity tawni habni bako fund drive ki pabungki anabada yeng mateng oinaba idana kanna silibane adudusu yaubobudi ngamdre adugasu adum ai isaije pamjaba thainadagi hauna adum sei sakle buchi isaije adum adi ngasidi aina adum keyboard se pairaga adum saklage background music ti kaisu haparoge filler gumba kem haparoge aduduga adum clean adum sage ko adi pura rhythm thang tharaga potang thara adum sage lankhiba soikhiba yaorabadu mayamna ngakpigani Nuja kanagi chenglouno pai mapuning nungule shingil kanagi lainano thamoyadi khoidare Nuja kanagi chenglouno pai mapuning nungule Koloi magi pauhan hode aina hoidarubana halure Thamoi magi pauhan hode aina nungsirubana halure khoi michi minyilangda khoi michi minyilangda Yarau sanji oirure Nuja kanagi chenglouno pai mupunging nungule shingil kanagi lainamno amoyadi khoidare Lamgi chekla ra khangjede nangu yongi pomi ra khangjede nangu Lamgi chekla ra khangjede nangu yongi pomi ra khangjede nangu Kari lekolgi Lamgi chekla ra khangjede nangu yongi pomi ra khangjede nangu lotlugani laira kaida lainamna laikai palale Nuja kanagi chenglouno pai mapuning nungule shingil kanagi lainamno thamoyadi khoidare Nuja kanagi chenglouno pai mapuning nungule shingil kanagi lainamno thamoyadi khoidare Thank you. Soikhiba lankhiba yaorabadu mayamna ngakpigani haita adum sakchakre ko mayamgi
ꯕ꯭ꯂꯣꯛ ꯃꯇꯦꯛ ꯑꯗꯨꯝ ꯏꯁꯩ ꯍꯥꯞꯄꯤꯔꯣ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯑꯗꯨꯝ ꯃꯇꯦꯛ ꯍꯥꯞꯆꯔꯛꯄꯅꯦꯀꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯡꯕꯤꯔꯨꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯗꯥꯏ ꯄꯤꯖꯔꯤꯀꯣ